खुलुमजरी मियेंग ताबिरिबा मयाम पुनमकपु अहानबदा ISTV न्यूज़ ना तरामना ओक्सरी हौजिक अहानबदा मरुइबा पाउ पिजरी भारत सरकार ना लमदम असिदा खुंदामिनलिबसिंगी मरक्ता डिवाइड एंड रूल पॉलिसी तबगी थबक लेप्तना सथरी हाइना यूसिम की प्रेसिडेंट सुनील करामना फोंदोखरे हौजिक पाउ संदोकना पिजरी भारत सरकार ना लमदम असिदा खुंदामिनलिबसिंगी मरक्ता डिवाइड एंड रूल पॉलिसी तबगी थबक लेप्तना सथरी हाइना यूसीएम की प्रेसिडेंट सुनील करामना ngasi 33 suba di Great Zone Uprising Unity Day lising interaga nipan ga mari lenana amuku amadi UCM na sinduna kekru pat sengdopugi tharamda phongdokre Observance Committee gi chairman su odiba UCM ge President Sunil Karamna Manipur gi apun gi saktam kaiba yaroi haiduna sangsin khiba khongjangda thawai na pon thapi khraba athoba athobi singbuning singduna pangthoko doriba tharamasi miyam na mapung phahan biyo apun gi saktam ngakmina duna santi obelamdam ama ohenna ba khona minasi Kanglup Kudimagna Thoram Asida Saruk Yabiu Haiki Manipur के अपन बगी सक्तम द सिंगर पतार बदे हाउजिक शो अथवा तरा निपान की मतुंग इलाकाना मणिपुर के अपन ब सक्तम गांग ननो होना बदा ई पावबा सी पावबा कटपंगंबा अदुगुम मणिपुरी चे इरेचा मयाममा लेरी हाइबगे लोइनना गवर्नमेंट ऑफ इंडिया ना ngasi पावदा मणिपुर के अपन बगी सक्तम से थंकांग कायरक्ता हाउजिक पावदा थ्रेट तौरगा लई अदुम करिगुमदा गवर्नमेंट ऑफ इंडिया ना मणिपुर के अपन बगी सक्तम थुगानबा होनरको तारगदी मणिपुर की दमकता अखोई लेपकनी अमसुंग सिब फावो ngamgani Observance Committee gi Vice Chairman PH Devan Sarmana Manipur apun bigi saktam kaina ba honarakpada masigi mayukta thawai thaba pamudaba miyoi kya lamdam asida lairi apun bigi saktam ngaktuna punna hingminana ba pangthokadoriba June 9 gi tharamda miyama saruk yabiu haiki Kanglup ama khaktang da base tawraganda adugumba wafam sing territory yauba autonomy ama oiba adugumba wafam sing aduna atopa community sing Kanglup sing sidai sida makoi gi su achoba demand ama tawrona na bagi ithil ama khakpi magi haiba wakhalon da chatkragadi Manipur haiba liraba Bharat sarkar Bharat haiba India haiba se sendring ai dagi lairaklaba Manipur se mache tana thugaina na bagi poram ama khangni haiba sidi tarang aba adugumba wafam ama khangni Sarolang thakpagi thawong sing ase masi Bharat sarkar na hanna tawduna lakpase akhoi miyam pumnamangna khu senduna amatoina thengnaba habisina akhoi Manipur kanbang ngamgani World Environment Day ga mari lenena Lions Club of Imphal Laimarol na NG Mani College ka punna college hosigi campus ta uchara kaya thakre Program Chairman RK Kestona Maliam gi honglakliba environment ngak senba habisi tawdaba yadaba ithau amani Mahausa gi kal ngak senba khaktana Maliam da liriba jiba panba khudimak nunga yaifana laiba ngamgani Plastic na Maliam da piriba saitheng khangmina duna aikoi punamak plastic ki awareness laiba mathau tai haiki Plastic sinawasi aikona maham chana thammaga maham chana makhoi dispose tongna ba ai lagho hiba nataba ngasagi collection torga ma recycle tongna ba keno da dom da tobiu haibagi to keno idea dum pijage chamanana amo akai keno singju khoi yumung de thobo keno singju ma ban la pidana yumda fasan thamaga khoi green zone da ni khangde torga taidab torga posi chaithokdana torga akhoi gi yamna afaba ananba smart city ma prime minister gi target tawriba se asida yahonna tawsi haibu keno Wangu ahalup thongkong makale kaidigi amom pasa amadi amom ongbi ayingbigi sahi taraga matoram surba masanupa asi disable ge certificate malile number sing mege tang taraga mathoida pidak labsu mahaki disable ama oibigi phangpham thokpo sing amadi sarkar ge makedigi pangba ba mateng pangbiu haina amom pasa amadi amom ongbi ayingbina phongdorakle amom pasa amadi apokpi mama ayingbina angang asigi honabada imung asi aduki matik awab ama haibadu oire haiki Ya tha ahum mari mama ne inda banga maktabadagi aina ahing kaya ahing bira ya mam pamu badagi ni shadi hingi ne mazi dazu masidazu sarkar na kadang di miang changat ni maram di khungang na ta la yaru baga aikoi na ga lai su hayok da baga tamna wa là gì được rồi सरकारी बिंग देखिए खतंग ये खुदों चाब रात बजी
mateng khidang pangan mana sarkar mekai da wakazir masi hajara yidi kai saumba da bau kaim taram de adu matung de gidi ma se khangau dana tawda singare ada idea ji yam ware sarkar na su kano asmas sonai ba se mateng pange koi di lamsu la pani dana thiba khot pasu khang de sarkar na kaitang chambiyo ai tumba sa ba ba yam ware Amaramda Wangu Makhale Kai Tarani Panba Maruki Secretary A Zoina Marile Number Department Committee Sarkar Nami Yang Sangbituna Mateng Pangbina Bapuning Singsilakle Panba member sing baiba koi kudimana loya kan khangi man ba na yare ga department mari liba department sing na baiba anga nga si tamak ta mateng pangbina ba sarkar gi magi ti shu tani pama ki secretary amun shu Hausi Pau Ki Maraktana Break Amatang Luminasi Imphal Valley Academy Co-Education Thari, Imphal West District. Admission open for class 11 Science and Arts, including Home Science, for the academic session 2018-19. Features boys hostels, girls hostel, lab for physics, chemistry, biology and computer, separate boys toilet, separate girls toilets, transport Imphal Valley Academy, canteen, playground and separate classroom. Guwahati da laying balak pirib singna doctor contact amadi lefam safong gidamakta waningai oidre adom gi service gidamakta pung konmari hangzari Kangla Healthcare Service Bangagar Guwahati ngasima contact tobiro 9706099969 natragana 7002203013 Hakchangi labor solakpadagi producing aktaba hakchang choktarba tumba chaba yaraktaba khong hama nungayaktaba singidamakta amatta nayaba upaidi Jolib syrup amasu Jolib capsule bo changne sinabiyo Bohagi mustard amadi refined oil, the taste of Assam. Bohagi oil jabiu karupati oibiu. Masida sunatana lucky coupon price mayam amasu lejari. Adongi manak nakpa store dagi fangbigani. Chabada hauraba haksang soktaba Bohagi mustard oil, the taste of Assam. Distributor oining basingna mobile number +917578007064 Guwahati da contact tobirakpa yagani. Bohagi mustard oil. Are you confused about your career after 10+2? If yes, then get in touch with SS Career Solution, 2nd floor Gypsy Building, Pauna International Market, Pauna Bazaar. Best Career Counseling Center in Manipur. SN Girls Academy da class 11 science tamna bagi admission form thajare school sida qualified oiraba mani mapung phana train torbo oja singna takpi tambiri mapung phana same sarba classroom amadi kusukulai folam suna thamlaba laboratory se sang naina weekly amdi monthly test pangthokli subject khuding mapan gi expert na counseling piri nupi masa singna mapung phaba education gi mangal pibaga loinana fajaba moral character tambiduna lamdam sida nupi singi tha wakhal hanamgi pandam da linkaliba SN Girls Academy Sagolban and Shiro Benasha Coaching Center, the best and the only trusted coaching center in Imphal. Benasha Coaching Center gi oza singna exam gi sem saba matamda yamna mateng pangbiki amadi coaching center asigi exam tips, regular mock test, suggestion amadi study material yamna chanaki HSLC exam asi thagadawa satra singna topper oige higher gati matamga chunaraba coaching centers da miyana thajaba thambiyo. India gi ahanba national awardee Government of India na piba Silver Dew Makhal suna lejare half liter, 750 ml, 1 liter, 2 liter, 5 liter and 20 liter jar. As an distributor Amadi Akupamarol Loktak Industry, Industrial State, Takiel da contact tobiu. Break itungda makataba pau pizari. World Bicycle Day Mari Lenina, Kangla Getagi Imphal gi tongan mafam kayada cycle gi kongsada masat kre. Manipur Adventures and Mountain Biking Association na sindana Let Us Ride and Make the Difference haiba timda satpa cycle gi kongsat aduda minyo isa marom henmala saruk yaki cycle gi kongsat adugi matang da Neroka FC gi manager TS Arun Kumar na cycle thoba asina kanaba kaya piri haina phongdorakle cycling na environment ki sector da economic ki sector da transportation ki sector da health ki sector da kanaba mayam piri maramaduna cycling do अखोई समाज द लेरिबा सेक्शन खुदिमक्तगी इनकरेज तोबा मोटिवेशन तोबा मसुं सपोर्ट तोबम थोई अदुना सिगुम्बा ngasi अखोइने सिंजरीबा वर्ल्ड बाइसाइकल डे ग मरी लेने सिंजरीबा रैली असिना ngasi के समाज असिदा सुसो सोदना
अहोंब अमा पुरकनी हाइबागी अचेप थाजबदु आइगी वाखल लेजै हौजे की लोइसलपदा मरुब पाउ अमुक हन्ना भारत सरकार लमदम खुंदामिनरिबसिंगी मरक्ता डिवाइड एंड रूल पॉलिसी तौबगी थबक लेप्तना सथरी हाइना यूसीएम की प्रेसिडेंट सुनील करामना फोंदोखरे हौजी फाबुगी पिजरिबा पाउ मतंग असिदा लोइजरे मियंग ताबिरिबा मयाम पुनमकुसु अमुक हन्ना खुलुमजरी।